Amrit Kalash Yatra ke New Delhi kadaba khongchat ngashi Chief Minister N Biren na mahaki Babuparada Laiba Secretariat mamangdagi lamthakhre. Bharat ki Prime Minister Narendra Modi ke meeting makhada One India haiba wakhalonda loinana Amrit Kalash Yatra ki Meri Mati Meri Desh haiba theme ki makhada Amrit Kalash Yatra ki da Mak Chief Minister N Biren na flag up tawduna New Delhi ki damak ngasi lamthakibane. Chief Minister's Secretariat mamangda pangthokiba lamthabagi tharamadda Education Minister T.H. Basant Kumar, Sports Minister Govindas Konthauzam, Health Minister Dr. Sapam Ranjan amade Transport Minister Kasim Basum Nasaruk yake. Tharamadda mari leinaba Chief Minister na phongdorakpada tongan ba leibaki oina apunba Bharat amagi damak changsiliba asigi saruk ama oina Manipur gi district tarataru ke leibak lehau puduna India ki capital oriba New Delhi da thamgadori. Manipur apunbagi muhut sinduna miyoi tara mangana saba team amana district khudimake leibak lehau asi puduna chatkadabani hairaduna lamdam asida thokliba irang asina maram oiraga mobile internet ta thamliba atingba ase ngasi mari leinaba department singa nauna review tawduna yengsilagane karigumba akaiba leiroidaba oirabade athoba matamda net hangdoknaba honaragani haiba wafam phongdokhe. India Haibadu Wakalon Makada, Akogi, Manipur district Taraga, Tarukagi, Nahandagi, Lebak, Khomjan Laga, Madugi, Lebak, Mayamdo, receipt of function Namako, officially Pankokre, Madugi Matunda, Ngasisi, Manipur Timama, Mitara Mangana Sabat Timama, Ishalisa, Yauna Timama, Aduguma Bhargi capital, New Delhi, the Sikihariba, Lebak district Taraga, Tarukagi, Usalaga, Ek Bharat, strong Bharatama, Madugi the Makta, Mere. Mati mera desh hai basi ki team makhada ekoi ki mute kangbu thajabani masidai da chaliba isalisa sing official sing tekta kaidna soingam dana Delhi aurerga adugumba apunba Bharat ke sabtam sagat pada saruk yaron na ya phamandu mangol pijari aduga Manipur miyam gi maikai de gisu amadi sarkar gi maikai de gisu chaliba miyam da ya phamandu pijari